Honorable Chairman Singh, Honorable MLA Singh, media gi chileno, मैं पुनः यहाँ बता तराम नौकरी ngasi kisina ikoi kainoni koi na somda kanna akoi hana lejarpa ikoi gi chilino mayam tribe kuntra mari manga fazana ing nasingna koi lemina sulai leisu leminagani masigi marak sida ikoi na mapalong gi lakpa mitop sing khara khantok pa ina daunabdagi wathok lakthok thokna Myanmar romdagi lakpa sing ayamba dauringai marak sida mu somdagi khoi Bangladesh ki leiriba sigi situation aduga Assamda maroina Bangladeshi singi mathakta crackdown torokpa adai moida NRC gi chananabagi implementation gi matangda Lairiba dugi mayam si urga akhoi na su singnabadi leiba akhoi Manipur sidaida soidana masigi posishu leiramba yai haidana adubu akhoi tamna amamam tauksi haidana akhoi si hana akhoi illegal migrants Myanmar is anuba sangakpa yamaroina drugs adigi poppy na singba tauriba kholiba mayam si Ana kitang check tauksi na hubuni. The marak sida koi some reliable source information kara phang badagi hai batare. Koi inner line permit check koi fazana systematically implement tauribra taudu price. The fazana inner line permit ki rules regulation fazana shema matung rede koi na taubusi masi taurum da badagi corruption tauraga adagi piba yaroidabada piramba pigadabada pidramdaba aduguma mayam ama leibadagi mamangda ningsingbirangani akoi 16/8/2024 da akoi revenue department gi agency ma koi suspend tawgibni adagi amuk 30/7/2024 da labor department gi amasu suspend of the bunny by Sumaina Matang the was the sea swam yamna Hantari contrast if I am reliable source of hunger. I am reliable source of hunger to give some Bangladeshi Oini Henesignaba Kara Equa Canada Mayang in Falda Bakery Sabagi Pam Karadas Mina walk over later, Dukan Torga later, Pau Pongway home department Makala instruction Torganda, police special team Torga check to Honbani. Maduki check to Bududa Equi Kanosimi Kunga Mataru Shekwe Bakery Sabagi in Torga. Kano si pair galeramba koigi ILP card pass si pair kari no di koina bakery sabagi di koigi kano ki rules di yaw de heriba koigi inner line permit ki rules di da workers yawi workers si karam bano har kanda government ki project sing da or company ki projecting government ki projecting madudai da construction worker have adu madu moina somda adu su construction workers is those permanent citizen of Manipur permanent residents of Manipur ki duna sponsor toruga tawda boy am fazan detail iri bane ina hairu si moi tawra mi oi Kun Gamapanda Yang tahu saya keko. Amir kun mga
kunmanga kuntaru kuntre kunipan kumapan miyoi kumapan da tauramba kumapan sigi manungda akhoi regular permit labor permit lairi regular oina thahungi changba yaba aduga muk thokiba adugumbasu moi ahumari miyor me duri hona detail se oina pijarage ana said moisi tarik kuntra da koina mayang ifal bengun gi sida da hariba LP gi check si tawbani police ng tawpan masida da mi kumapan ni akoina fangbase moisi assam gi address आधार पायर में असम की अदो असम की मखा लक्ष्य असम की पायर में अदुगा इनर लाइन परमिट की परमिट 2019 की मतुंग इनदी मयाम मसु हेन कंगे लेबर परमिट सी is issued for a specific period of time or to a group of laborers or individual labor brought by any contractor or firm or company or individual engaging them for construction work. Si kataneba akhoi gi da chanaris ado sigi wang mada tawram ba habatare tawram ba gi akhoi thigala matung da moisi koi officer ma lana section dana masi tawram ba gi officer ma koi revenue department gi exisi ni koi suspend tawre aduga hana tawgi badune sit ngasi tawrisne tawkana koi departmental inquiry fazana tawkana moigi chapsaba maramdi action lokot kani maramdi kaino da amma soibe ade be koi amma soibe da ne ngasi koina thengnari ba mayams mamang nong gi mailing ade maning nom dai ni ba pull up amuk sanga gasi tawle bis laibak si sasan je koi aduna ne na koi sincerity amaka elected members in marak da koi unity matrakar lai adi government officials singi marak sedida koi sincerity am khatra kale ownership yaw thabak taw olaibak se khoi gini coin lamdam se lebiri ba maitai khangde maitai pangal khangde adagi thadau khangde paiti khangde tangkhul khangde mao khangde maram khangde jelerong khangde ai khoi gi lamni aduna ai khoi se ownership ama ai khoi ma puni kana na mitom na marne khoi ma sikari gino missing yam jeda bai khoi even assam baw do ji thatar ni eba sugumba infiltrator Bangladesh की करी थी लाखों में त्रिपुरा तक तो नुक्ति की फाइ त्रिपुरा की बॉर्डर लांचे लपुई फाइ असम की बॉर्डर लांचे लपुई फाइ मैं हमें उबी रंग बनी अदा एकोई सिददी एकोई दी ईश्वरना चानबीदना सेंटर की लीडर सिंगना एकोई बु एकोई की यूनिकनेस एकोई की मसिंग यामजदबा एकोई की मंगोलॉइड स्ट्रोक सी एकोई की सी उड़ा कांदा मोई सिदी protect or preserve or Hamgada Adugum community ni Moishima Singju Yan, the interline permit Piraki neighbor. And Pira even in line permit to send a good implement of whatever Queen of Hurana, the smite or the Kamaitoni. Never might have with a gable. As they the elected members in shoe, what do we know? Levaki, who you will some message that we concentrate on Minasi Kalambang Umbri and say. अखोगी सोसाइटी अखोगी ngasi mirol tungi mirol che nakal kya da gi phurei ba mayam se akhoi kalamang amra hanam bi yeng se adu ka te akhoi manung da yana da bu ko na tok se adu hojik leiram mi ba mayam si yem bi ba ngasai adu na sigi mi akhoi na phajana identify tawre matung dai da akhoi moi si gari tawr kan da akhoi assam da hojik ngasi ayuk da gi noi photo do pora bro do si pora ba no na si moi si akoi loina tauraga niom kaina moi gi di amarom da harka moi si karai assam gi citizen werbe bangladesh citizen werbe ma assam na yengjara sunu akoi gi di akoi sai da akoi gi permit pyramid busu lale pyramid bakang busu lale aduga madugi moi gide thulong na bu maran bu leram de hari bu adubu rules na norm se ya da min moi de koi thinto oga ngasi atheng bada jiri bam yoguni aduga samgi silchar gi policing da sinaraga moi gi where about moi assam government da koi hand over town sumaina aina
ngasi sigi mari le na ai kaino ani da khoi gari kari manoi tata adugi tata ani tawra ka macha do ani du tawra moi punna akhoi government na tawra kan da thindu han gi bani aduga a yor kan da moi gi formally samgo men ga khoi ga thindu kin to bu tong ni ana ina mayam da appeal tong ni base khoi gi hana da gi le jere ba se tampak ta haira kana maroina akhoi jelerong lei maitai adagi akhoi maitai pangal masi akhoi na khara khoi mayam si kitang unite we batai sincere oina batai akhoi masen ai akhoi si di missing yam jade ko akhoi samai tong na akhoi si mitop la ga di kamai to ba ke to pau pina ba la laksano leisano niong gi matong ina inner line permit moida permit pi di labor gi oina lak pa yai adagi akhoi temporary oina koi ba lak pa yai tourist ki lak pa yai anything lak pa yai adu kai de but maram sadana si leiram misi khun marak ta leiram me khun marak ta leisan leidai kaino ma khak aduna masigi pose ina appeal tawning si manipur da leiriba both hill and valley indigenous aduga mahoro ndigi leminar ko sinau sing tampak na moi leire maitai leire maitai pangal leire tribal gi jelairong gi degi tangkul gi sinau sing leire sing dana amuk taiti mar adagi kano si ko gi wifi mayam ama leire thado tangkul mau paumai leiriba jelairong si mayam sina thamoi sengna ai gi area da ai khunda ai gi jurisdiction da ai khoi na taba maram sa da mi sing si pusal laga thambi ga nu si mai mayam da appeal tawni uji ma ai khoi district khar da thoiba illegal immigrants ki poche aduni sumna pusal laga khangna raga sana bani na lakhi badagi sangal ki badagi sum ta sang ga adagi ne khun mayam hengalak na uji watho oiris same thing akoi tampak su oirak pu ya bagi madugi akiba lei aduna hairu posai once again manipur gi miam adu maroina akoi gi implementing agency sing akoi jo noi service ama phangna bhona du yam warang bani adu service se akoi su suspend to bugai se akoi su nungai de krai nungai but nangama ayama mangbadagi di laibak kalam mane hena luiyeba jati kalam mane hena luiyeba adu di ayama mangja gisano nangama mangja gisano adu ga laibak ki jati ki kanena bade koi torom da yade lauruk po step suspend to reiba kholei base adu na matung da ngasi dagi koi si laiba outcome mayam si kan da koi si hana deputy commissioner sing da loina authorized or money deputy commissioner sung da moi sub committee mam loina sem gre si committee mam hana this le ma enforce to kre district khudingi irrespective of hill and valley district khudingi madu to kre aduga madugi the any doubt lairaba any rules ki mayam the x ki matang the any kariguma makhal ki doubt chingnaba lairaga di hairiba koi joint secretary ama koi hapre home gida man overall supervision to any clarity suppose the labor ki si permanent residence karino khangre hargadi mangona ai base oina hanga kan madu clarity lor moina pigna na ba haidina ba akoi sigi matang da yam section na akoi even face recognition gi camera yaw ba gari ba leira ga akoi launch to grobani aduna implementing irang sine su oiram ba yai irang marak sida khudong sa balong na masu oiram ba yadu aina haina irang ama thoye na koi loina ta free thabadi yadamina ana sigi posima so koi mai horon degi leminara ba koi mayam na ama toina da section minasi tampakna yamona repeat oina haijage tampakna maitai pangal jalero aduga lebiriba nagagi sinnausing adagi chingdana maroina somdana koi gi chin thadogi leiriba chilinausing paiti gi leiriba mar gi leiriba mayam na section view adagi som nagagi area mau paumai tangkhul adagi lengmai adagi thaimai leiriba sigi mayam si khra section view mapandagi mi top changak po identify to the roi na han makta da assam dagi karbialong gi dagi moi lisimuk karbialong dagi tanthokre na paulae thugai bagi pol lae khoi detail laure
ꯑꯗꯣ ꯃꯣꯏꯗꯨ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯂꯧꯔꯒ ꯍꯪꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯂꯩꯅꯤ ꯍꯥꯏ ꯀꯔꯤꯗꯅꯦ ꯑꯩꯈꯣꯏ ꯀꯟꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯍꯜꯂꯤ ꯑꯗꯣ ꯋꯦꯌꯔ ꯑꯕꯥꯎꯠ ꯃꯣꯏꯁꯤ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣꯁꯨ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯃꯒꯗꯤ ꯁꯦ 1961 ꯃꯃꯥꯡꯗꯒꯤ ꯁꯤꯗ ꯁꯦꯇꯜ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯦꯁ ꯃꯣꯏ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯊꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯐꯥꯎ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯇꯦꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯂꯨꯞ 30ꯒ 35ꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯂꯩꯃꯤꯟꯅꯔꯛꯏꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯈꯤꯇꯪ ꯁꯤꯟꯁꯔ ꯑꯣꯏꯅꯁꯤ ꯍꯥꯏꯕ ꯑꯁꯤꯃꯈꯛ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ